ngahaki mamang Chief Minister N Biren Singagi maki Facebook post thagalakpa orol angtang mayamda nungaiba paudang katang mayamda thamjaramge Chief Minister N Biren Singan harau tayambaga loina share toragli madudi Manipur gi scientist Dr. Raghu Ningthoujam Thanga Bishnupur gi Chandrayaan moon landing mission sarugyakiba adugi matik nungaibaga loina share toragli Panam pauksi dige topamaru ebi ipausing mayamda thamjage Board exam sahi amad anirak pangthoknaba lakthokre mairoi singla sahi amad exam anirak thabi kutung saba pi point handak sahi dagi hauna board exam asi sahi amad anirak pangthoklagana hena Ministry of Education gi maike digi lakthokre khongthang ase Ministry of Education gi matam ge anova curriculum framework ki saruk am oina pekhalapani News agency sina makhatana hai mairoi singna anirak hana exam thaba sina makoi gi khwai digi wang score tawkiba mark adu makhatana hanthandana thamnabagi khodong saba phanglagani haidi anova curriculum framework asida yawri bisingdi mairoi singna makoi gi khwai digi wang score adu hanthandana thamnabagi khodong saba madi option p boina board examination singa si sahi amada anirak pangtholagani mairoi sing class 11 12 Masagi apama subject khanjabada stream gi matung ina athingma leiroi apama subject khanjabada kom lagani class 11 12 ki mairoi singna lol ani tamba mathau tagani lol ani adugi manung yamdrabada India gi lol ama sungsoi soidina yawgadabani National Education Policy gi mari lainana pekatpa curriculum framework asina kumja English ngani kunga mari gi academic section gi anoba textbook sing puthokna ba sem sare haibisini National Curriculums Framework Oversight Amadi NSTC Committee gi upon workshop amada Union Education Minister Damendra Prasan Phungdokibada Kasturian Gangi Guidance Makhada Steering Committee anawa National Education Policy gi curriculum semduna lengak ta pikhalakre loinara lengak ki meke digi NCERT da amuk sinakre NCERT na National Oversight Committee amadi National Syllabus and Textbook Committee NSTC haina committee ani semle haiwe committee ani ma asina kunga mathu shuba saisa sigi mathau tari bisingi matungina amadi asengbu Indians amagi wakhalon base toduna syllabus adu sem sarakani haiwe gi sap saba thajbalai committee asina class 3 dagi 12 phawi goina mapung phana mahi yamgadaba mahi masing takwi tambibigi mawong mataw adu sem sarak phaiwis punamaki apamanaki mana makha taraduna malem pumna India thazaba kayamarum thamlakpa matam amadi Prime Minister na leba sida Amritkal gi mangan khiba sigumba matam sida anawa textbook sing asina mathau tari bising adu mapung phana piba ngamgani haibagi thazaba lai haikenesu paw sida makhatana phongdurakli amasu makasata jarak poina to pamaruibi paw sing myam thamjage makasa tharak poina to papamna rehabilitation amasum rocket ki matang Amit Shah da pawdam khre Irang na lanjenarakla singi damak lengang na lakhot libak tharang sing madi state asigi national highway sing the blockade tarakpa gi matang na state lengak army amasung paramilitary gi officials sing Union Home Minister Amit Shah ga virtual oina pangthokpa mi pham amada pawdam khre haukiba lepapu ponamiti Union Home Minister ga punna pangthokhiba review mi pham aduda Manipur thoklibi irang na maram oiduna mayu mai thadokibadagi lanjenarakla miyoi sing state lengak na lakhotliba tharang sing gi matang na pawdam baga loinana ahanba tangkaki oina relief camp de leiriba miyoi lising amarok yum jagai numita lengana lanjenarakla singa sangjapam pinaba nauna saba yum singda hongjilagani haina khanki Amaramda haujuk Manipur phauduna satliba national highway singda blockade chatharakpaga loinana miyamgi nomagi sangdraba yadraba polam sing national highway singda puslakpa yanabagi matangna su home minister ga unaba adu da khanaki wari sanaba du kuki taba singi mafam singa aizol ga anigi marakta helicopter service tawba haure henisu Amit Shah ra khanki Panbayai Impal Jiribam Lambi amasung Impal Dimapur Lambi anida haukiba ningthokaba numita blockade lakthokraba matung official sing aduna Union Home Minister ga unakibani Mipamadugi matang na Union Home Ministry amadi Manipur government animak na karigumba wapam amata phongdorakpa leitragasu mipamaduda state lengaki official singi makedigi relief camp da lairiba singi laifam oina state lengana state asigi tongan mafam singda yum sariba sigi matang na sukhan khari makatana official sing aduna lainga na yum sing sem sabagi status marik sumna Union Minister thamki ungkhatnariba community animaki awaba Tarabsingi lainaba yum sanaba kudong sagadaba mafam sing khangdokpagi thabak mari lainaba district administration singna loibaga loinana athuba matamda darakar leiba yum sing saba loisinana ba thabak lokhatle hainasu masak maming takthokningdaba official amana phongdorakli
ऑफिशियल अदुना मखाताना फोंदोरकपदा सजवा सेंट्रल जेल मनाक्ता साब युमसिंग लोइरे युमजकस नुमिता मफम असिदा मियोय लिसिंग अमरोम संगनबगी अहानबगी ओइना लहलगन हाइरि लेबो को नुमिता पांगथुकिबा मिफम मदुर स्टेट लेंगा के ऑफिशियल सिंग आर्मी अमसु पैरामिलिटरी फोर्स के ऑफिशियल सिंग वर्चुअलिना सरुक याखेनसु पाउसता मखाताना फोंदोरकली अतोपा पाउ मदना लान लोइद्रिबा फावबो मखल अमतगी जनरल स्ट्राइक शटडाउन पब्लिक कर्फ्यू तौदना बवरेब लाउरे UPRFM कंगलेसा इंडिया सेमगटपा प्रोटेक्शन पीब कंगलुप खरगा इंडिया सथबा प्रोक्सी वार मयोगनदुना कंगलेपाक की ग्लोरी हिस्टोरिकल फैक्ट सिविलाइजेशन इंटीग्रिटी एक्सटेंस सिंगनरपगी लेबाकी ओइब अरुब लंथिंग मयोगनरिब इरिसासंगी मफमदा तयोनना हेन सफु पीगदब मखलमतगी जनरल स्ट्राइक शटडाउन पब्लिक कर्फ्यू न सिंबसिंग सथरिब लंथिंग असि लोइद्रिब फावबी ओइना लेबनबगी वरेब लौरे हाइन यूनाइटेड पीपल्स रिवोल्यूशनरी फ्रेंड्स ऑफ मणिपुर UPRF ना थादोरकपा सिरोलमना खंगराखि लहलोबसुगी इंफॉर्मेशन एंड पब्लिसिटी सेक्रेटरी L Rollins Allies Opang Maitain Tadropa Cyril Manahai, Nasing a Sima Kanglesa sing a sahi listing any Henmaki Puari, Laser Labakangli Paki Maribak, Manning Town Lepsaba, Namlak Tribusigi Maramdi, Indiagi Makada, Loina Moina, Hinglubadagini, Nasidi, Loi Mapu Indiana, Kanglai Paki Saktamasibu Mutakiduna, Matam Supergu in Indiagi Makada, Yana Nabohonavada, Kuraki in a Lai Sabami, Kramasum Kanglai Pak, Saidang Laga Hinglakiba, Kanglu Karaga Punsilaga, Satrakpa Asava Proxy Warama, Irasing Lantingari. Masipunamas, Indiana, Wesia, Lamda Masipu Makogi, Loilamgi, Tauxil, Torangpunama, Pangtokuna, Sangyang Pamni, Hainakanba Makogi, Tauxilamagi, Makada Satrakpa Poram Singimanung Salip. Wesia Lamdam Sigi Ihawa Madi Laro Kudimapu, Kanglup Purub Amadi Akanaba, Interes Krada, Toidona Kanglup Karabuhena, Miho Halaga, Maset Masetana, Tuwaiduna, Wangan Kinabasa Tariba, Indiagi, Divide and Rulgi, Policina, Yumpam Tondana Simgalakiva, Tauxil Singduna, Ohelapa Pibum Amabu Iresa Sinda, Mayuk Nahanduna Hingali. Kanglai Paki Hokipa Puari Tankak Sinda Sativa Saiti and Krana, Kanglai Paki Tungi, Mareva Glepa, Asoba, Awan Masapupi, Hibisingi Manunda, English in a Magasani Pan Gataragama Pandagin, English in a Magasani Pan Kungataruki, Awasing the Landa, Saiteret, Kuntaki Pikitado, English in a Magasani Pan Gamotragama to the British singer Sonakiba Anglo, Manipur Wada, Maitiba Nankiduna. Kanglai Pakna British ki Makada Masagi Maning Tabamankiba, English in a Magasama Pangani Fuguma Panda, Matang. Amaromdana CPIM the Manipur Communist Party Linkat Kibegi Platinum Jubilee Thoram Pangtokre CPIM the Manipur Communist Party Linkat Kibegi Platinum Jubilee Numit Thoram Pangtokre Haina CPI Marxist Manipur State Committee gi Office Secretary Ketrimi Sopena Thadurak Pastor Laman Fondorokli Manipur Zananeta Hizam Irabot Kilising Makada Kumza English Magasama Pangani Fugoni Pan August Kungom Doi Linkat Kiba Communist Party of India ki DOC CM Kibegi Hundraga Mangasuba Sahigi Kumon Numida Sigingas Ayu Anganmada Party is Linkat Kibegi Ahan Mipam Pang Kiba Hodam Director Miamna Odotom behind a Kangnaba Takilamam Ibotombi Yum the party is the Secretary Ketrimim Santa Masum Secretary member Sarat Salamani Satuna like Hidraba Ala Siki Masanupa Saisak Dinamnida Angama Piralam in a PP dun Ikakamna Botke. Communist Party Linkat Kibegi Platinum Jubilee Tarongi Sarugam Oina CPIM Manipur State Committee Sinduna Impal Iski Kundrakum Kendragi Oyumpok Maning Lekai Pangtoki Yumlembam Bana Malina Taramapu Oduna Pangtoki Taramada CPIM Manipur Kwadi Al Oeraba member Say Modraga Mangasuraba Comrade Ningthoujam Tomada CPIM Manipur State Control Committee ki member Y Nabasandana Party ki Angang Bapira Masum Kudai Pidru Ikakuna Vodki Sahi Amasum na Pangtokadava Communist Party Linkat ki Bigi Kumon Thoramasigi Manungasida CPIM na Sinduna State Sintungba Communist Party ki Puari Marxist Philosophy Politicals in Economy Contemporary World Housiki Borat ki Rasniti Asina Singbasiki Matanga Party Class Pangtokane Hanisu Sirolus Sumakatarakli Makasa Tarakpoina to Papamana, Lemna Layang and a Laktoki with Tabak on Tokre. Research to Matung Amuhana, Pukalakwas normal patient in Lawi, Ras Medicity. Manipur House totally be rangas the Soklabami sing Kanglup Furuki, Kitnavatamdana Lemna Layang and Ras Medicity Hospital Authority in Laktoki Badu Tabakta on Toktre Haina,
Unified Peace Coordinating Committee kumbina phungdurakli Manipur Press Kaptang asi paumi-sing unaba amada committee asigi secretary Wehengbam Opendro Luwang hai tha asigi ohumda Bishnupur district ki manungsina leiba turubung Banglada koki gi asibaksang sing phunggan haina tharang lakhiba du yaning da phungdok tuna mai ke kya digi masing yamlaba maira pai bising na thomjilaktuna athim pikhi thaudu odu da miyam lakshina na phona da central force sing ka henba thawung na maram moiraga maira pai bi ima ebel kaya marum asu apanangki aso opan nanglaba sing adugi manungda Bishnupur district ki ikhai kuno awang lekai digi wai minisang mapuroi be lekitraba wai irabat su khongi khujingda rubber bullet na panbadagi sokhibani solaba matungna miyoy sibu moirang community health center first aid piraba matung ras ministry da pukatuna makhatana lengki numit adu hospital gi meke digi asokpa do dressing toraba matung numit tarani yumda leiduna asokpa oshil halakpa yengkisi oshilaktra badi plastic surgery tawsaina khangalakpa digi yumda puthatuna lakhi asokpa si mapung phana fogalakpa ngamdabadagi matam khara son tharaga thasigi saisat Taraga mapan ras ministry da muk pukhalak pada hospital authority ki meke digi plastic surgery tawnabul policing yang kai deposit tawhairaki yamlaba senpa masi puthokpa ngamdabadagi rims da refer tawduna makhata baleng sathana ba khona khiben hairi mangna makhata na hai hospital ki authority ki meke digi irang na soklaba sing lemna layengani haina laukthokraga asumna sel lawgani haibisi lebak thibani matung tarakpada hospital asina laukthokki buwapum ngaktuna layengna ba thabak paikhatlo haiki Nakala marom na thok libi irang asina maram moiraga soklaba sing ras ministry na hidak langthak yauna lemna ana laying du lakli adomena ma hospital asida gi discharge tawduna utakraba sing de normal patient am oina lawi haina hospital asigi medical superintendent doctor aribam ipoto bina singdorakli not AOC da leiba hospital asida ngasi paumi sing unaba ma da mangna makhata na hai hospital asina lemna layingan haina phungdoki buwapam thaba oina onthok tre haina United Peace Coordinating Committee kumbina phongdoraki buwapam lebak thibani tha asi ahumda turbung na thokiba lebak thiba thaudo amada sokpani haina pukhalakhiba manisang kobi maira paibe ama makongna sokpadagi mapung phana leyengduna hospital asidagi discharge tawduna mayumda puthakhrabani adubo tha asigi sacha taraga mapan amuhana pukhalakhi miyoysi diabetes patient oibana asokpamba homda laijawraga leibadagi skin grafting gi operation pangthokpagi tangai phadabale maramasna ras ministry da khudong sadaba lakpa yabana atopa hospital singdasu tanabiyu haina phongdokhibadi lei haikena su pawsida makhatana spalakli Makasa tharakpoina to popomna case on yaning the phongdorakli koki khanglai lompi KKL to miyam gi seva to organization amagi ambulance ta anaba miyo ma silsuna leyeng na pubu gi lambida dibong da miti kangbu man thalaga amuk ziri da halan ki haba wapam koki students organization case or ziribam Tamenglongi Sirolamada Phongdorak Pagaloina, Tawong adu bukan yaning the Phongdorakli. Sirolamada Awatar Bamui Singi Seba Toriba CSO Singbu Equipunamon Ikakuna Pamtui. Anabaleng was at Pada upon the Pikiba Levak Tibini have wapam Tamladuna Ziribam Digi Anabapu ambulance ado Manipur police the Ngak Sheliba Ziribamgi foreigners check post ki yaba pi duna makhata na lakhi ben hari ating mapira kiba mitai singna KKL gi president athibu wai sizina duna ikaiba pirakhi haki State asida irang khwairi gi nema jiribam district lairiba miya maru oina majority oiriba mitai singna sakwa thorang amasum santi gi punchida akaiba pigidaba thapa amata tawdana basu case or jiribam amasum Tamenglong na appeal torakli loina jiribam gi peace committee amasum security personnel sing laibak thiba thawdo adugi matangna yengsin baga loina matung amuhana thokondana ba thaba lakhona basu pungning singsilakti sohaidi amaramdana sanathoy amasum sankar sel mating pangkhre Nepra Company Sarangpat Isam Khunau Bengi amasum Thoksum Khul Manga asigi apunba club taraga marigi coordinating committee amasum Khul Manga asigi apunba maira pai bilup singi mioi singna punna satuna June saisa taraga humdoi amari taraga marigi lona ihingda khamelo ki thokiba kangluki oiba laibak thiba thawdok da soktuna leiriba leimakhong mapaldagi Mangsa tabam sanathoi apokpa M Raghu Ningthoujam Hizam Shankar apokpa hais Chandra Sielgi mating lupa lising taraga manga pangkhre soidi Loshilakpo oina paujal pauksi dige topa maruiba paukhra namo Asina CM kiba panel na state amasum UI DAI da adara ma di compassion pina ba direction pu haikre Me ahum digi haudun haujik thokliba kangluki irang na mara moiraga miyoi lisingom purum mayu mai kai mai thaki badagi lanjen naratuna relief camp da masai weba document sing mangki bana mara moiraga yamna khudong sa da mong da leire mara masina state government amsum unique
Identification Authority of India UIDAI da Supreme Court na Aadhaar amasung atai comparison schemes athuba matamda pinaba direction pibiu haina Supreme Court na semkiba panel members na recommend tokre. Panel asida Justice Gita Mittal lusingduna retired Justice Salini P Joshi amasung Assam Mainan Gitimasi Supreme Court na Manipur da thoklibi rang asigi akupa report khongbatuna apex court asida makhoi record submit tawhonkhibani hairibi nupi ahum na saba panel asina Manipur da thokliba irang maru oina nupi angang na sathaba crime singi report ningthina khongbalaba matung apex court asigi chief justice DI Chandrayaan submit tawnaba advice pikhiblekre maram asina hairiba panel asina Manipur gi irang thokpa mafam sing amadi relief camp da satna awawa taraba kunsa sing unaduna makoina hauzik mai unariba khudong sadaba sing paudam khibaga loinana panel asina athubugi oina tawdaba yadraba inmate sing asigi mangraba personal documents sing maru oina Aadhaar amadi compensation scheme sing athubugi oina phonganabagi dama Supreme Court State Government amasung UIDAI ki Deputy Director General's Office Guwahati da direction pibinaba recommendation tawduna report oina Supreme Court submit tawkradi panel asina makata na Manipur mayum thadoktuna relief camp da laidiba singidamak secretary Department of Finance Supreme Court na direction piduna inmate singi mangraba bank account gi details sing nauna semnabagi dama mari lainaba bank ki staff sing thaduna inmate singa pau phauna handuna makoi gi mangraba bank ki documents sing nauna athuba matamna semnaba hona hanbiu haina su recommend tokhiadi loisilak poina to papaomna center na ahenba forcing tharakadori Manipur gi irang tholiba mafam singda irang laksinana bigi khongtang oina central government ahenba central armed police force CAPF ki company kun gani thurab tharaknaba sem sar haina Ministry of Home Affairs ki official amana agency da phongdokre official sin hai tharakadori be henba CAPF company singa si house state asida toina irang tholiba singa mas tampaka lona khul singa deploy to hondana misam praja gi punsi mas lan thunga na thaudang singda maru oina sejina gani khongthang ase haujuk lariba army paramilitary amadi state force singa sigi mathakta ahenba assignment sing piduna makhatana kanglup anigi hana sunaba madi yum kai mai thabana singbagi thawa se thingma ngamna bigi panamda akanwa instruction amaga loinana central government of Manipur da thana bigi wore basi lawkhiben haina Ministry of Home Affairs ki official amana agency sita phungdoki adu haujuk ina di myam paw simatang ase lusinjarage masu myam puna no update ngamina se